ngasi aina mayamda khusinnagadoriba video asi kenda nate net banking si matau karamna khoigi yumda natragana khoigi isana pairiba mobile da karamna hanggadage habesini koina mamangdadi net banking ga hange haitaradi branch chalaga si ga thajallaga koi as matam changnaga ngaire lei hojikti adumbagi darka tadre koigi isa isa gi computer da dum hangbe yare ahanbada akoina sigi net banking je hange haitaradi akoigi isagi mobile da hange haitaragana Chrome hangtokpio aduga songi right side ki nakanda click tawbirakanda desktop side an laini adu on tawbiraga hangbiyo natragana akoi isagi PC lairagana adum Chrome da direct changaga adum hangba yagani aduna masi kai haitare akoina akoidasu matam yam save tawre aduga akoidasu knowledge ama phange aduna aina takchagadriba steps singsi adum follow torga net banking se adum hangbiyo aduga net banking si kai kai da kana ge har matamda akoina akoina kenoga ATM daga paisa kaya yaurige yengba adegi paisa ga thadok thajin tawba khoppa sumbase ke hatare akoina mingon daga challaga asigi net cap daga challaga paisa kida thabiyo kholo natragana paisa balance kita check tok jage kaini ATM daga changbasi masigumba thabak singje loi reduce torani aduna koida kaigumba haitare advancement nama piba gumbane aduna masi matokaram na hangadage habasi koi mayam pune yengminarasi Chrome je hangtokpiro Chrome je hangtoga Google search sida koina online SPI na type toraga search tawbiyo aduga ahanbada search torba matamda koina sugumba option ama urakani State Bank of India haiba option ama aduga ahanba option ajida click tawbiro click tawra matamda koi sugumba page ama urakani sugumba page ama urakani sida option ani lere personal banking haibamne corporate banking haibamne ado koina hangadoriba si akoi account si personal oibanina koigi sida hangadoribani sugumba ma tholakani new user registration harakanda okay or cancel ha tholakani aduga akupa marol de sida iribase munna pabiyo isi loi padi pazaro kuina changani aduna sida okay click tobiro okay click tobira matungda user driven registration passport harakanda sugumba ka page ma hangtorkani your session has expired please try again haibama adu masi kemta khaluno masi mayamnadi asi yadre kain khanbini masi yadaba nate masi gi kainoji masi gi page se close token biro sidaita close token biraga koi amuk ngasai gi kaino do da lakpiro ahanbada sida leire new user registration have option di sida leire ado koina hojik hanga doini akoi je new user ni aduna sida next ta click tobiro akoina next ta click taw matamda akoi suguma page am urakani mayam yengbiyo sigi page da akoina account number sida pigidawni akoi account number akoi passbook ta yariba account number do koi bank account number do aduga akoi passbook ta ju adum ibani CIF number do sida igadawani sida register tawbiyo aduga mathangdana branch code haitare branch code se 5 digit ne sida moina hangamize koigi normally koigi passbook ta yawba code to di koi mari khata oina laibani ado ahanbada mari do lairabani na ahanbada koina 0 hapiraga lairiba digit mari do tungda ibiyo ahanbada 0 hapkadawba manga sunaba adu mathangda sida country leire countries di koni India hapiyo si India haba matungda koina akoigi registered mobile number haitare ngasagi akoigi bank account da link tawriba mobile number se sida register tawbiro tida ibiro sida matungda akoina mathangi option asidi facility require habani akoina pamiba facility duni hojik akoina register tawduise facility require ni akoina apply tawduriba facility duni akoigi net banking da ahanbada laire sidaida full transaction rights haibamne limited transaction rights haibamne aduga
view rights haibamne akoina kai haitare paisa thadok thajin do ro apan mje leitana ba natroga limited oidanaba natragana transaction je or khara tawraga ngasi gi limit sing lere natragana for example 10000 je thara kanda sidagi henna thaba ya roi kana limit leibize leitana ki koina hakwa doriba option asi full transaction rights sida sigi option se hapiyo aruga sidi click tobiro aduga mathangda full transaction rights i matungda koina image da uriba number asi sigi box da ibiro ꯑꯩꯈꯣꯏꯅ ꯁꯤ ꯏꯔꯤꯕꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯦꯀꯥꯎꯟ ꯍꯥꯡꯉꯛꯏꯕ ꯑꯁꯤ ꯔꯣꯕꯣꯠ ꯑꯃꯅ ꯍꯥꯡꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯄ꯭ꯔꯨꯞ ꯇꯧꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯅꯝꯕꯔ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯕꯣꯛꯁꯁꯤꯗ ꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯃꯊꯪ ꯑꯃꯨꯛ ꯑꯦꯀꯥꯎꯟ ꯑꯃꯒꯤ ꯃꯤ ꯑꯃꯒꯤ ꯍꯥꯡꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯄꯤꯔꯝꯃꯤꯕ ꯅꯝꯕꯔ ꯑꯁꯤ ꯑꯗꯨꯝ ꯗꯤꯐꯔ ꯑꯣꯏꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯔꯣꯕꯣꯠꯀꯨꯝꯕꯅ ꯅꯠꯇ꯭ꯔꯒ ꯑꯣꯇꯣ ꯀꯃꯦꯟ ꯇꯧꯔꯀꯥꯟꯗ ꯍꯥꯡꯕ ꯌꯥꯗꯅ ꯀꯤ ꯃꯣꯏꯅ ꯀꯩꯅꯣꯅ ꯒꯨꯒꯜꯅ ꯄꯤꯖꯕ ꯀꯩꯅꯣꯅꯤ option ne maya amtang check tawbiyo si lore matungda amtang submit tawdringai mamangda amtang check tawbiyo account number si chumaba amta yengbiyo aduga CIF number check tawbiyo branch code check tawbiyo country check tawbiyo registered mobile number chumaba yengbiyo aduga facility required jina full transaction rights oigadawa aduga ngasagi enter tawriba emails ta uriba masing asi sida fazana register tawraba natro iraba je fazana check tokpiro aduga submit ta click tawbiro hojiki je submit click taw matamda akoina OTP ma akoi ngasagi akoina registered mobile number hapkibdo adugi phone du da OTP ma hojik thara mani SBI dagi adugi OTP do sida register tawbiro sida ibiro OTP se ira matungda confirm click tawbiro yengo mayam sida yengbio option ani ugani sida I have my ATM card haibamne I do not have my ATM card haibamne ado akoina hojik click tawdoriba option asi I have my ATM card ni akoi ATM card si isada lei haiduini maramdi akoi ATM card ta mathakta iriba details jing do akoi sida register tawduini sigi maramna akoi si option se click tawbani aduga sida submit tawrani aduga sida yengbiyo akoi ahanbada sukumba page ama urakani yengo akoini ngasai ATM card se akoida lei harabani na ATM card ta leiriba detail asi sida loi hange yengo ahanbada card number hange koi card mathakta iriba number digit singdo sida card number do sida isanbiro aduga mathangdana validity akoi sida expiry date to adu sida ibiro sina jina thani month aduga sina year ni aduga sida fill up tawbiro expiry month duga year duga aduga card holders name aduga card mathakta iba mi maming do hansai card ki owner maming do adudo kai haitare card ki mathakta iba maming do sida spelling landana fazana sida ibiro aduga ATM pin haitare koina ATM na chalaga paisa ga lokthok haitare de koina pin mari na midra adugi pin mari do sida ATM pin sida enter tawbiro aduga makha tabada koina picture jida uriba character jingja sida isanbiro aduga sida proceed tawbiro ngasai do click tawra matungda khoi sida sugumba page ama hangtorakani set permanent login username and passport haibama akoi sida enter tawgodoriba passport asi kai haitale highly security oiba pone aduga username asisu kawbi aba nate aduna diary da gumba natrogana any kaino da gumba isallaga thambiyo masi akoina login taw matam da soidana season nagadoini aduna masi phajana thambiyo fazana ishallaga aduga ahanbada akoina enter tawdoiba username asi karamna legedage havasi mayam yengbiyo sidaida instruction khara piramije your username can be up to a maximum of 20 characters and can be a combination of alphabets and numbers only hai sidaida akoina enter tawgedeba username asigi character akoina enter tawdoiba mas number ogena tra alphabet ogera sije 20 masing 20 dagi henba ya de hare
ꯑꯩꯈꯣꯏꯅ ꯏꯒꯗꯧꯔꯤꯕ ꯂꯦꯇꯔ ꯃꯁꯤꯡ ꯑꯁꯤ 20ꯗꯒꯤ ꯍꯦꯟꯕ ꯌꯥꯗꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯁꯤꯗꯤ ꯀꯣꯝꯕꯤꯅꯦꯁꯟ ꯑꯣꯐ ꯑꯜꯐꯥꯕꯦꯠ ꯑꯩꯈꯣꯏꯅ A B C ꯒꯨꯝꯕ ꯑꯗꯨꯝꯕ ꯍꯥꯞꯄ ꯌꯥꯔꯦ ꯑꯗꯨꯒ ꯅꯝꯕꯔꯁ ꯑꯣꯟꯂꯤ ꯅꯝꯕꯔ ꯑꯗꯤ 1 2 3 ꯁꯨꯝꯕ ꯑꯦꯗ ꯇꯧꯁꯜꯂꯒ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯔꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯁꯤꯗ ꯄꯤꯔꯝꯃꯦ ꯌꯦꯡꯉꯣ ꯁꯤꯗ ꯑꯦꯛꯖꯥꯝꯄꯜꯗ ꯄꯤꯔꯝꯃꯤꯕ ꯀꯩꯅꯣꯁꯦ ꯁꯤꯗ ꯌꯦꯡꯕꯤꯌꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯒꯗꯧꯕ ꯃꯃꯤꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯍꯥꯏꯂꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯒꯗꯧꯕ ꯃꯃꯤꯡ ꯑꯃ ꯗꯥꯏꯔꯤꯗ ꯏꯁꯟꯕꯤꯔꯒ ꯑꯗꯨꯝ ꯁꯤꯗ ꯍꯥꯞꯄꯤꯔꯣ ꯐꯖꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯄꯥꯁꯄꯣꯔꯠꯁꯦ ꯅ꯭ꯌꯨ ꯂꯣꯛꯏꯟ ꯄꯥꯁꯄꯣꯔꯠꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯁꯤꯗ ꯌꯦꯡꯕꯤꯌꯣ I accept the terms and conditions ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯕꯣꯛꯁꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯍꯥꯟꯕꯗ ꯁꯤ ꯀ꯭ꯂꯤꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯅ꯭ꯌꯨ ꯂꯣꯛꯏꯟ ꯄꯥꯁꯄꯣꯔꯠꯁ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯦꯟꯇꯔ ꯇꯧꯒꯗꯣꯏꯕ ꯑꯩꯈꯣꯏꯅ ꯂꯣꯛꯏꯟ ꯇꯧꯗꯣꯏꯕ ꯄꯥꯁꯄꯣꯔꯠꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯖꯗꯣꯏꯅꯤ ꯑꯗꯣ ꯃꯁꯤ ꯀꯔꯝꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯈꯥꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯁꯤꯗ ꯄꯥꯃꯤꯟꯅꯔꯁꯤ ꯃꯁꯤꯗ ꯀ꯭ꯔꯤꯌꯦꯠ ꯇꯧꯗꯣꯏꯕ ꯀꯩꯅꯣꯁꯤꯡꯁꯦ ꯄꯥꯁꯄꯣꯔꯠꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯃꯤꯉꯣꯟꯗ ꯗꯤꯁꯀ꯭ꯂꯣꯖ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯅ ꯃꯁꯤꯗ ꯀꯦꯔꯦꯛꯇꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯇꯣꯞꯄ ꯁ꯭ꯄꯦꯁꯦꯜ ꯀꯦꯔꯦꯛꯇꯔꯁꯨ ꯌꯥꯎꯍꯜꯂꯣ ꯑꯗꯨꯒ ꯑꯜꯐꯥꯕꯦꯠꯁꯨ ꯌꯥꯎꯍꯜꯂꯣ ꯂꯦꯇꯔꯁꯨ ꯌꯥꯎꯍꯜꯂꯣ ꯑꯗꯨꯒ ꯀ꯭ꯔꯤꯌꯦꯠ ꯇꯧꯒꯗꯧꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯂꯣꯛꯏꯟ ꯅ꯭ꯌꯨ ꯂꯣꯛꯏꯟ ꯌꯨꯖꯔ ꯅꯦꯝꯁꯨ ꯑꯦꯟꯇꯔ ꯇꯧꯔꯦ ꯑꯗꯨꯒ ꯄꯥꯁꯄꯣꯔꯠꯁꯨ ꯑꯦꯟꯇꯔ ꯇꯧꯔꯦ ꯄꯥꯁꯄꯣꯔꯠꯁꯦ ꯑꯃꯨꯛꯀ ꯀꯟꯐꯥꯔꯝ ꯇꯧꯒꯗꯧꯅꯤ ꯃꯊꯛꯇ ꯏꯕꯁꯦ ꯑꯩꯈꯣꯏꯅ ꯏꯕꯗ ꯆꯨꯝꯃꯤꯕꯅ ꯑꯗꯨꯒ I accept the terms and conditions ꯍꯥꯏꯕꯁꯤ ꯀ꯭ꯂꯤꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯁꯤ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯒ ꯁꯕꯃꯤꯠꯇ ꯅꯝꯕꯤꯔꯣ Internet banking registration haiba option ama sida hangtore aduga successfully registered for internet banking haire sida ida koi enter tawba loire koi internet banking hangba loire asengbadi 90% loire gumani adu step amatang wali mayam puni yengminase aduga sigi close button je nambiro yengo sida akoina ahanbada sida toraga hangre aduga sigi personal banking gi login sida sida nambiro login sida namaba matungda koina continue to login nana sida option mathakta ju leire makhada ju leire sida ida click tobiro click toro matamda username in passport situ sida hange sida hangai je koina ngasai aina diary di ishallo hagiba username amadi passport tuni aduga sida ida yengbiyo mayam sida ida username amadi passport to sida ishanbiro aduga sida login da click tobiro yengo aduga sidaida moina set your profile passport have ma option ma sidaida hangtore sigi dialog box ama aduga sidaida yengbio sigi enter your profile passport se koina create tawdoiba profile passport ni mina tawdong nate ado for example koina enter tawdoiba passport asi mayam sida yengbio ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯌꯨꯖꯔ ꯅꯦꯝ ꯑꯃꯗꯤ ꯄꯥꯁꯄꯣꯔꯠ ꯂꯩꯈꯤꯕꯗꯨꯅ ꯂꯣꯒ ꯏꯟꯒꯤꯅꯤ ꯁꯤꯅ ꯄ꯭ꯔꯣꯐꯥꯏꯜ ꯄꯥꯁꯄꯣꯔꯠꯅꯤ ꯄ꯭ꯔꯣꯐꯥꯏꯜ ꯄꯥꯁꯄꯣꯔꯠꯁꯦ ꯀꯔꯝꯅ ꯍꯥꯞꯀꯗꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯑꯜꯐꯥꯕꯦꯠ ꯑꯃꯗꯤ ꯂꯦꯇꯔ ꯑꯗꯒꯤ ꯁ꯭ꯄꯦꯁꯦꯜ ꯀꯦꯔꯦꯛꯇꯔ ꯃꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯁꯦꯝꯖꯔꯀꯥꯟꯗ ꯁꯤꯗ ꯑꯦꯟꯇꯔ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯑꯦꯟꯇꯔ ꯇꯧꯈꯤꯕ ꯄꯥꯁꯄꯣꯔꯠ ꯑꯗꯨꯝ ꯃꯈꯥꯗ ꯑꯃꯨꯛ ꯏꯁꯟꯕꯤꯔꯣ ꯀꯟꯐꯥꯔꯝ ꯇꯧꯕꯤꯔꯣ ꯆꯞ ꯃꯥꯟꯅꯅ ꯁꯤꯟꯖꯜꯂꯒ aduga sigi profile passport se mayam kaubibe yade diary da fazana ishallaga thamgadabani ngasagi login passport tu na topani aduga sina profile passport ni profile passport se ishanbiro aduga mayam sida yengbiyo hin question jida which is the website you rarely visit are aduga sida yengbiyo nangi favorite film oibe ai natraga hobby oibe ai sport oibe ai nangi favorite friend oibe ai laidana best friend oibe ai sigi kaino mayam jingje nangna click toro nangna pamjaba ma aduga ngasai gi sigi answer je nangna kana nangi favorite friend oitaga na best friend oitaga best friend du maming do sida hapiro aduga favorite dog name dislike oibe like oibe si mayam jing loi pabiraga yengbiyo nangna pamjaba ma sigi option je answer do nangna dum semjaro aduga sida ishallo hind answer jida aduga mathangda date of birth ko nangi date of birth to sida ishanbiro koi di hana date of birth se register to lermnina sida dum thogle adun si dum yare
aduga place of birth nangi pokfam haitare akoi actually akoi di Manipur ni Manipur adum ibiro aduga submit click tobiro yongo aduga submit click toro matung di yongo your profile passport has been set successfully on 13th January 2019 haire yongo se sidai da profile passport se fazana set togre si loir matungda koina balance transfer togdoba balance account kaya yorigi yengdoba mobile recharge togdoba loi taw loirani aduga koina si je loire na computer je shut down toraga natragana free da thado thambiramgano log out tawba kawbigano hojik sigi yong stay right side ki corner jida log out and red button ama ugani sida click toraga log out toraga thambiramo akoina loirakpada akoina isallaga lehoduse akoina ngasai user name duga aduga login tawbada sizinaba passport duga adu natabada amana profile passport to tongana maga adudi pulamna passport ani tare aduga user name maga adu tongana iraga thamgadawni aduga akoi kawba yade aduga in future da akoina future da amuk login taw matamda adu sizinarkadawni aduna adu fazana thambiyo mayam thawai tani yengbirangane thajai aduna mayam lamjing tech pu subscribe tawo kawbigino matung tarakpada mayamna pambiba video sing suggest tawbiyo koina yari khai adum thagat chanaban amadi video semak naba hona jage